ꯍꯧꯖꯤꯛꯀꯤ ꯊꯃꯣꯏꯗꯣ ꯀꯥꯏ ꯂꯩꯔꯒꯦ? ꯊꯃꯣꯏ ꯑꯃ ꯌꯥꯎꯈꯤꯕꯅꯦ. ꯊꯃꯣꯏꯗꯣ ꯑꯝꯇ ꯆꯥꯒꯦ. ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯌꯥꯎꯔꯕꯣ? ꯅꯠꯇꯦꯍꯦ, ꯁꯤ ꯅꯠꯇꯦ. ꯊꯃꯣꯏ. ꯃꯣꯏ ꯆꯥꯒ꯭ꯔ ꯖꯥꯠꯂꯣ? ꯌꯥꯎꯗꯤ ꯑꯣ. ꯁꯤ ꯊꯃꯣꯏꯁꯦ. ꯊꯃꯣꯏ. ꯍꯥꯏ ꯃꯌꯥꯝ, ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯅ꯭ꯌꯨ ꯚꯤꯗꯤꯑꯣ. ꯉꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯉꯥꯅꯨ ꯊꯣꯡꯕꯅꯦꯕ. ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯟꯈꯥꯡꯁꯨ ꯌꯥꯎꯔꯦ ꯉꯁꯤꯗꯤ. ꯑꯩꯈꯣꯏꯕꯥꯅꯤ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯗꯣꯏꯅꯤ. ꯉꯥꯅꯨ ꯊꯣꯡꯕꯁꯦ. ꯑꯗꯒꯤ ꯈꯔ ꯌꯥꯎꯔꯦ. ꯑꯗꯣ ꯍꯧꯖꯤꯜꯂꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ. ꯃꯃꯥꯡꯗ ꯀꯨꯏꯅ ꯏꯟꯁꯥꯡ ꯊꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ. ꯑꯗꯨꯅ ꯆꯥꯊꯔꯁꯦꯕ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯒꯦ. ꯆꯥꯕ ꯍꯧꯖꯤꯜꯂꯁꯦ ꯍꯥ. ꯁꯤꯗ ꯁꯦꯂꯦꯗ. ꯃꯣꯔꯣꯛꯁꯦ ꯁꯥꯔꯝꯕꯁꯦ ꯁꯥꯔꯝꯅꯤ. ꯌꯦꯡꯅꯕ ꯇ꯭ꯔꯥꯏ ꯇꯧꯔꯁꯦ. ꯑꯗꯨꯒ ꯍꯧꯅꯕ ꯇꯧꯔꯁꯤ. ꯌꯥꯔꯦ, ꯑꯣꯀꯦ. ꯑꯩꯈꯣꯏ ꯍꯧꯔꯦ. ꯑꯦꯁ. ꯈꯨꯗꯤ ꯆꯣꯠꯍꯟꯕꯩ. ꯑꯩꯈꯣꯏ ꯍꯩꯊꯔ ꯍꯧꯔꯁꯦ. ꯑꯁ ꯇꯣꯡꯉꯦ. ꯃꯍꯤꯁꯦ ꯌꯥꯝ ꯌꯥꯎꯗꯦ. ꯃꯍꯤ ꯌꯥꯝ ꯀꯥꯈꯤꯗ꯭ꯔꯦ. ꯑꯗꯨꯝ ꯊꯝꯒꯦ ꯁꯥꯏꯗꯇ. ꯍꯧꯖꯤꯛꯀꯤ ꯊꯃꯣꯏꯗꯣ ꯀꯥꯏ ꯂꯩꯔꯒꯦ? ꯊꯃꯣꯏ ꯑꯃ ꯌꯥꯎꯈꯤꯕꯅꯦ. ꯊꯃꯣꯏꯗꯣ ꯑꯝꯇ ꯆꯥꯒꯦ. ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯌꯥꯎꯔꯕꯣ? ꯅꯠꯇꯦꯍꯦ, ꯁꯤ ꯅꯠꯇꯦ. ꯊꯃꯣꯏ. ꯃꯣꯏ ꯆꯥꯒ꯭ꯔ ꯖꯥꯠꯂꯣ? ꯌꯥꯎꯗꯤ ꯑꯣ. ꯁꯤ ꯊꯃꯣꯏꯁꯦ. ꯊꯃꯣꯏ. ꯀꯃꯥꯏꯅ ꯇꯧꯔꯦ? ꯍꯥꯎꯋꯦꯍꯦ. ꯃꯤꯉꯣꯟ ꯍꯥꯏꯗꯣꯛꯑꯣ. ꯉꯥꯅꯨꯒ ꯆꯞ ꯃꯥꯟꯅꯔꯦ. ꯍꯥꯎꯋꯦ. ꯆꯥꯛꯈꯥꯎ ꯍꯥꯏ ꯆꯠꯂꯨꯕꯗꯩ ꯑꯍꯤꯡ ꯂꯦꯛꯑꯦ. ꯑꯗꯨꯒꯤ ꯆꯥꯔꯤꯕꯅꯤ. ꯃꯍꯤꯗꯤ ꯀꯝ ꯑꯣꯏꯔꯕꯅꯤꯅ ꯈꯔꯗꯤ ꯐꯨꯠꯂꯛꯄ ꯌꯥꯏ. ꯍꯥꯎꯋꯦ. ꯃꯍꯤ ꯁꯨꯃꯥꯏꯅ ꯆꯤꯂꯤ ꯆꯥꯕꯅ ꯍꯥꯎꯋꯦ. ꯆꯥꯛꯈꯣꯡ ꯑꯃꯇꯪ ꯆꯥꯕꯗ ꯆꯥꯛꯈꯣꯡ ꯑꯃꯇꯪ ꯇꯧꯕꯗꯣ. ꯆꯥꯎꯕꯅꯦ. ꯎꯃꯣꯔꯣꯛꯀ ꯍꯥꯞꯄꯁꯤꯅ ꯍꯥꯎꯇ꯭ꯔꯣ? ꯍꯥꯎꯋꯦ. ꯅꯪꯁꯤꯗ. Makan. Ciao.
좀 싸서. 쓰인 게. Mong cái sao đấy? 못 mang lại á. Hợp với siêu. một trong những chơi liền xong Dạ bạn. Đấy. 이렇게 마누이나 마루디 카야와. Rồi. Thấy luôn à. Con thấy bạn. 쌍잡살. 가까이 넣어. 뭐 이제 가본 반은. 살아 이거. 모찌 맹차야. Nghe này sao đấy? 마루지라. 손놈. 뭐야, 매. 저 천이지.
자서. 너무 많아. 시작. anh ngầm quá. Rồi vợ, thằng hai nữa chứ. mấy cái lỗ. Đi rồi. Sẽ nói chuyện sẽ lại sạc ra. Làm gì ấm? À mẹ. Cũng nào này. Sạc lên mà nóng gì. Hỏi. Tối về đấy. Ngắn gì cắn mình mà đủ. Ấy chung là sao rồi đấy. Đã chứng tao rồi. Mua bán rồi với tao mà. Có cái sự tao mà sao? Không sao để cái sao. Ừ. Mà không chân đời đó. 씹어 줘야 돼요. 몰라. 마루이를 더好多那种很多他的买杀人杀人，我的好多哪个没能那么多给他。 Hỏi. Xin lỗi đến đây coi. Ôi trời ơi. Bánh ra được, sạc sao rồi. Sạc. Tí xoài không sao ngầm dập ạ. Ngầm đội ra cái cải. Băm đi băm hơi liêm. Thôi bây giờ. Không giờ rồi.
ꯃꯣꯛꯁꯨ ꯉꯝꯗ꯭ꯔꯦ ꯁꯥ ꯂꯥꯁꯇ ꯎꯃꯣꯔꯣꯛ ꯍꯥꯞꯄꯩ ꯇꯞꯅ ꯊꯥꯛꯄꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯃꯆꯦ ꯑꯃ ꯆꯤꯎꯕꯗꯣ ꯉꯁꯥꯏ ꯏꯃꯨꯡ ꯃꯟꯅ ꯁꯥꯏꯁꯦ ꯂꯣꯏ ꯇꯨꯈ꯭ꯔꯦꯁꯦ ꯇꯣꯛꯑꯝꯃ ꯇꯣꯛꯑꯝꯃ ꯕꯣꯗꯤꯅ ꯄꯨꯏꯗꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛ ꯑꯃꯗ ꯎꯅꯔꯁꯦ ꯑꯗꯨꯗꯤ ꯁꯤꯗꯤ ꯕꯥꯏ ꯌꯥꯔꯦ ꯑꯣꯀꯦ ꯃꯌꯥꯝ ꯔꯦꯗꯤ ꯂꯩꯔꯣ